Matangda Meeyam Apangba Siba Yaroi MP Bimol Lengakna Manipur da NRC update tawnaba hotnabada NRC gi mathau taba chaba data puthoknaba kari thabak lokhatlabagi chinda NRC tawgani haina lauraga Meeyam da Apangba Siba gi thabak tawbiganu haina Lok Sabha gi MP Dr. Angomcha Bimol akoijamna phongdokri Wafam asing Kurai Block Congress Committee na sinduna Kurai Sajo Lekai de Leiba PCC gi member athokpam Okendro gi yumda pangthokpa Paugi mifumda phongdokhibani People Voice People Resistance haiba paujal pubaga loinana pangthokiba mifumaduda MP Bimol akoizam khundrakpam AC gi MLA TH Lokesor MPCC gi spokesperson and Popular Bankim Chandra PCC Kurai Kendra gi member athokpam Okendro su saruk yakhi Thoramadu mari leinana MP Bimol na phongdokhibada ngasi fawbada miyoi kayama mayumda hanjinba yadana relief camp da changjafam loduna leiri Masigi mathakta sikraba amadi masa thiba fangdriba imung manung kaya leiriba asi kaunabagumna tawrakli election ga mari lenena hojik mafam kaya da chen chongba haunarakli vote ki campaign lomda chathanaraklabasu Congress party gi di thokiba thodok sing asisu khut thinduna BJP lengakta khanghanba leptri haina phongdokhi